PR adumuk thamgadabani Zomi Students Federation majority community na khutling balengak ama semba yaro state asida adumuk makhata na president rule thamgadabani haina Zomi Students Federation ZSF na phungdurakli Zomi Students Federation General Headquarters Thaturok Pacherul Aman Hai Manipur President Run Thamduna Kamunen Oiba N Birenda Luching Balengak Mutat Kiba Haibasi Yamna Singthani Oiba Center Gitarang Amani Maram Asina majority community the Mapung Fana Sakti Sinagadaba Amadi Makwina control the popular government Amasembagi Mayokta Federation Asina Matam Supada Layer Baga Loina Makata and state as the President Run Adumak Thamgadabani Hairi Serol Sinamakata Ruduna President Rule Manu Asipam Dava Taurang kaya thokpa leiraga sum mapung dadi kuki zomiam ge mathakta paktak na chatharam hingsa gi thong sing left kiduna hojikti community asina ne na taba film amada hanjil lakpa ngamde aduma pu majority community na chatharakpa ethnic cleansing asi khaluraga kima aduma pogli status da majority community na khuling balenga amasem na thorang torung le basi status da ingtappa purukna bagi mingda kuki zo gi mathakta sathaki hingsa gi thong sing adu chena bami sing phaba punba tawrokna ba amadi kuki zo miam gi justice purna thaiduna thamna ba thorang amani maram asina federation asina matam supada majority community na lusing balenga sembagi mayuk laigani haina suphungturli IPS officer and governor na DIG oina promotion pikre Manipur governor Ajoy Kumar Balana takta Manipur lenga ke home department Manipur police department deputy inspector general of police DIGP oina promotion pikre Indian police service IPS officer and promotion pi bagi piping ceremony pangthoktuna ikai khumna ba utreng asi imphal gi raj bhavan ta pangthoki ba sam ba thoram amada Manipur governor Ajoy Kumar Balana DIGP oina promotion pikre IPS officer Rakesh Balwan amasung ningsen Balsum Anipu, Deputy General of Police ki soldier. Nireng ing thetuna ikai khumna wood ki Indian Police Service Officer singna Deputy Inspector General of Police oina promotion karpagi damakta officer ani bathagat pa amasung harau nungai ba supangdoki officer singna awang bathaki promotion karpasna leibak asigi oiba thabak thorom kaya pangthokpa yamna symbolic oiba thodang kaya yarakani haibgi thajabasu lei officer singna state amasung lenga asigi damakta kathoklaba amasung lawriba thodang sibu governor Ajoy Kumar Balana thagat paga loinana makhuna tawru ba thabak kudingmakta mai pakna ba thawjal supiki ngasigi thorom aduda additional director general of police intelligence Asutosh Kumar Sinha amasung additional director general of police law and order Lupeng Kailuna Singh officer kaya su thorom sing duda saruk yakhi BJP ki MLA khara halakpa hore November fawd lengak semna thajaba pirakle state asida anoba lengak thamna Delhi de kem tawruba BJP ki MLA khara ngasi Imphal ki international airport thunglakre ngasi Delhi de ki thorakraba MLA singa dudi ningthau khung AC ki Govindas Konthujam Lamphal AC ki Karam Syam Konthujam AC ki Dr Sapum Ranjan Sekmai AC ki Haikam Dingo amasung thangmaiban AC ki Khumukchang Joy Kisan ni hairi BJP की MLA अतोपा पार्टी द चोंथोकना लगनी बिमोन BJP की MLA कया ममाई उपसिलगा अतोपा पार्टी सिंगना चोंथोकना हरकलगनी मियामना सेक्शन लाइबियु मकोइबो सौगरपिगनु हाइना लोकसभा की MP डॉक्टर बिमोल अकोइजमना फोंदोखरे इंडियन नेशनल कांग्रेस की मीटिंग मखादा लेबाक पुंबगी ओइना सथरिबा भोट चोर गद्दी चोर की कैंपेन कैसामथों AC की ओइना ngasi सथखिबा अदुदा MP बिमोल न वफम असि फोंदोखिबनी बिसुमथों ओइनांग लैकाइदा इरैमा लाइरमबी संगेन द पंगथोकपा कैंपेन अदुगा मरि लैनाना बिमोल न मखातान हाइ मणिपुर असेंबली की स्पीकर अमदि हानागी चीफ मिनिस्टर इकाई खुमनादब प्राइम मिनिस्टर की थवंग मणिपुर मियाम इकाई बपीबनी प्राइम मिनिस्टर नरेंद्र मोदी असि BJP खक्ता की प्राइम मिनिस्टर न तेलेबा पुंबगी प्राइम मिनिस्टर नि खंग चंगी North Korea की सुप्रीम लीडर किम जोंग उन ख्वाइदगी एडवांस ओइरबा तमथिबा मखल की हवासोंग 20 न्यूक्लियर मिसाइल उतुना मालेमदा सिंगरकनु हाइक्रे नॉर्थ कोरिया की सुप्रीम लीडर किम जोंग उन ख्वाइदगी एडवांस ओइरबा तमथिबा मखल की हवासोंग 20 न्यूक्लियर मिसाइल उतुना मालेमदा सिंगरकनु हाइबा सुबो पाउजिल अमा पिख्रे पनबे आबदि नॉर्थ कोरिया की सुप्रीम लीडर किम जोंग उन महक की मिलिटरी सही मारफु सुबो की थौरमदा मिलिटरी की ओइबा अचौबा पेरेड अमा पांगथोक्तुना नॉर्थ कोरिया दा लेइरबा तमथिबा मखल की लान की कुलाई सिंग उतखिबनी मिलिटरी पेरेड अदुदा नॉर्थ कोरिया ना ngasi फावबुगी मनुंगदा मालेमदा उलखिदबा लान की मतिक मयाई लेइरबा कुलाई kaya amas pothoraki North Korea ki hawasong 20 haid nuclear warhead missile asi intercontinental ballistic missile haibadi long range ki matik mayai leiraba missile makal amani thauramadu North Korea ki miyam na su culture ki mari leina fijel laiteng single loina na harauta yamna leba kasi kwaide ki chawa kumoi amagum national flag high humdana North Korea na yai pare haibu kholau kaya galoina na pangthoki North Korea की मिलिटरी पेरेड अदुदा सरुक यारबे मियोई लिसिंग कया अमा लेबा कासिगी सुप्रीम लीडर किम जोंग उन ना याई परे अमदि महाकना माई पाकले हाइबो खोलाव कया सु लावरतो महाकि मतिक मयाई बसु थागत किबनी थौरम अदुदा नॉर्थ कोरिया की मरु कोइरबा रशिया की प्रेसिडेंट व्लादिमीर पुतिन की यामनक नबा दिमित्री चाइना की प्राइम मिनिस्टर ली क्यांग अमदि वियतनाम की लुसिंगबा तो लामना सिंगबा मलेम की लुसिंगबा कया सु सरुक याखी नॉर्थ कोरिया की ऑफिशियल
Korean Central News Agency na thatorakpa photo sing atu da mapal leibak tagi lakpa lusingba sing Supreme Leader Kim Jong Un ga puna phamina aduna military parade adu yamna kupna yengsenki experts sing na phongdorapagi matung ina China amadi Russia gi lusingba sing yauna North Korea gi military parade long range ke nuclear warhead hawa song 20 ulakpa haibasi America ta sobo paujel ama pina ba honar khibani hairi military gi parade adu da North Korea gi Supreme Leader Kim Jong Un na pi kiba space ta leibak asigi lanmi kaya Russia gi lan da saruk yari haina han bo oina phongdokre loina Ukraine gi lan asin North Korea gi lan mi chad Henna Sikre haina su mahak na phongdokhi hairi North Korea na military parade ulak kiba lan gi khulai sing ubada pum na makham theng nang nakrai North Korea gi military parade Supreme Leader Kim Jong Un na matik mai leiraba lani khulai sing ulak khibada malem gi leibak pum na makna kham theng nakang nakre leibak asigi government news agency KCN na thadorap report ama gi matung ina North Korea na handak gi military parade asida uliba matik mai leiraba lan gi khulai sing asida leibak asida defense ke lamda malem gi khwai gi matik mai leiraba leibak sing gi manung da am oire haina takpani loina na angak phang na ho gi ba sahi khara asigi manung da North Korea na advance oiraba no technology khulai sing saduna puthok pangam le haibasu Kangbangam le haina phongdorki North Korea gi military gi marfu suba sahi gi thorom adu da leibak asigi Supreme Leader Kim Jong Un na maithiba leitraba leibak asigi lanmi sing na matam pumba da leibak asigi party gi hotna jaba thabuk kuding makta sing thani ngai oiba mong da thauna pangal haptuna lakibani masina maram oiraga North Korea ngasi malem gi chawkhatlaba mathematic mai leiraba leibak sing gi manung da amu oiba ngamlakhibani hairudun North Korea gi military sing busu awang ba thak ta thagat phongdokhi haina su report asina makhatari ningsing baya bade America gi President Donald Trump na hanba president oirakhiba matam da North Korea gi yamna anak mari ama thambang ngamna hona khibani matamadu da mahakna North Korea gi Supreme Leader Kim Jong Un ga unaduna North Korea bu yamna thagat kibani atubu nuclear program gi matang di yanaba purapu ngamdabada gi afabi mari ama oiba ngamkhidabani hairi panbaya bade Kim Jong Un na China amadi Russia da afabi mari thamduna yekna balaibak singda asoba paujin kaya lep leitana piba horakibani Ukraine ga songna riba lan asda North Korea na Russia da lan mi lising taragani thoirom thaduna mateng pangbatana tana lan asda hakthengna na yohon kibani hairi Lahore amadi Islamabad huriba ihauda ani sikre taraga manga sokre Pakistan gi Lahore amadi Islamabad sa thariba ihauda hojik phabu gi manungda miyo ani sikibaga loina taraga manga rumna sokapan nangkre hari report asigi matung ina ihauwa sida sokapan nangkre basingi manungda Pakistan gi police kaya su yauri ihauwa si tahrik i labek Pakistan haina khangnaba loop amana sinduna satharkhibani TLP Palestinian sing bu sokat pa loop amani loop asina Pakistan gi micham miyam ka heuraga Islamabad la leiriba America gi embassy da office mamang da Israel na Palestine gi mathak sathariba lan asida America gi chawna magteng function bagi thong yaning da haina horakhibi ihauwa mani ihauwa si laksinna bahona bada police kamnar padagi misimina yawrakhibani haidi US amadi India gi yengna balaibak sing da China na matik mayai leiraba lan gi khulai sing pisinduna Kashmir gi ke fawba deploy ta honkhre US amadi India gi yengna balaibak sing da China na matik mayai leiraba lan gi khulai sing pisinduna Kashmir gi ke fawba deploy ta honkhre haina phongdorli report asing matung ina sahi asigi hau me da Pakistan amadi India ga songna ki lan China na Pakistan da sobo mating kaya pangki hojik so China na Russia da sawna mating kaya pangli hojik Ukraine gi sokna riba lan asa China na Russia da aron pau kaya pi dun Ukraine gi manung hanchen mafam sing da Misal attack mai pang sa thanaba hona bada loan na thumna aso matang kaya lep leitana pangli European Times ki report ki matung ina China na Russia da satellite ki mating na Ukraine gi manung hanjin mafam sing landana hona bada mating pangli hojik China gi yaugun 33 haina khangnaba radar satellite ahum lom chawrang na kilometer chadret muang mafam da Ukraine gi aron athuk kaya ki data lauduna Russia gi China gi militant sing da sobo mating kaya pangli China gi radar satellite ahum asi Ukraine gi akoi bada nong thakta gi paiduna minute maudra gi manung da koine yengsinna bagi thabuk chathali wafam asi tha khargi mamang da America na su China da maral sira kebala ikrabani panbaya badi China na Russia gi mating pangladuna NATO gi leibak sing da hojik chathariba military gi thabuk thorom sing gi matang da satellite ki aron athuk ki pau amadi data kaya lauduna China na Russia da piri loina na Ukraine na su Russia na sathargliba attack sing da sinariba missile drone amadi tank sing da China gi khulai kaya yawi haina chawna maral kaya sirakhiba su laikibani hairi Russia na drone chamri gi enkhai missile kunthra rom na Ukraine da paksana landa dun chawna manga ta thokan khre Russia gi drone chamri enkhai amadi missile kunthra rom na Ukraine da paksana landa duna chawna manga ta kaya thokan khre hain phungdurgli reporters ki matung ina Russia na masing yamlaba drone amadi missile sin aduna Ukraine sa thariba attack adu da Ukraine gi energy infrastructure kaya paksana mangta khibani attack adu da Ukraine gi mioi kun lom sosok apan nangkhre hain Ukraine gi president Vladimir Putin Zelensky na phungdurkhre nakala morom da Russia na Ukraine gi tongan form sing da paksana lantarak padagi electric phangdadana leiriba phum singda semjin sajin badagi haukiba pung kun marigi manung da Ukraine gi mioi
1,8,10,000 rom amamba marakta leirambagi awaba kokpa ngamkhre hojik Ukraine amadi Russia gi chathariba lan asida Russia gi President Vladimir Putin Ukraine gi asonba kaya gi khudungchaba lawraduna akanba mongda landa nauna sahi asigi manungta chawrangna lam square kilometer 5,000 rom sulausin ngamkhre hairi Ukraine gi President Vladimir Zelensky na pangmising ko unaba amada weather khara hek phalak tabaga Russia da akanba mongda landana ba thawrang pum maksem saba loire haina sufung dokhre panbe abadi asoba lebak Russia gi chahi ahumlom Ukraine da lepalaitan lan sukna bangam libase angakpo amani hairi